Sise railway recruitment board tagi mi lak amaga lising kuntra vacancy lae mai vacancy do mathang mathang herake kamai na lakpano khotpano sugumba ayam sauna lakpane si all India loine apply to biare aduga Manipur su apply to biare kamai to dum no haitu mathang herake so hajik makidi si officially oina di announce to khre do online apply to no link di activate to this coming date 28 ta link se activate to dine ala sarak na hana si se railway recruitment board tigi moi se vacancy si makhan ne la ise lak amaga lising kuntra ne vacancy si moi se pula ado karam vacancy no haibadu mathang herake asigi direct link su loina pirake video sigi description da ado smaina hanbada moi examination gi fee gi matang haige poi general category gumba sogumba gidi magi examination fee se 500 rupees pay tawdubani aduga for SC ST PWD for the ex-serviceman, woman, transgender, EBC, minorities kanguna lupa chani ga yankhai pay tawduba aduga stage haire for the NTPC vacancy se moigina mu online application se date 28 ko pung tara tangkun gani pan pung tara dagi online apply to yarni aduga moigi para medical staff kangugina tang mari March dagi apply to pung tara dagi aduga moigi ministerial and isolated categories kangugina tang nipan March ki pung tara dagi apply to huduba aduga level 1 post ki RRC kangugina tang train toy March dagi apply to hudubneba moi gi si laiba group singsi tungan ba vacancy mu myam makhan piye makha hairake saurakna moi si mi lising kuntra ne 30,000 vacancy fee se junior clerk com typist kangune account clerk com typist adagi train clerk commercial com ticket clerk mathang piye moina good card traffic assistant junior commercial com ticket clerk senior clerk com typist junior account and assistant mathang pire ai direct link su pirake description da aduga description da sangaga download toraga adom su dum yengba yarni aduga paramedical staff kangugi ma advertisement number su loina pire sida staff nurse health and malaria inspector pharmacist kangu lab assistant lab superintendent kangu loina pire aduga ministerial and isolated category gi su sida pire level 1 post gi su sida pire adom gi sanaba qualification yengaga hana download toraga officially website tagi link download toraga adom gi sanaba qualification yengaga dum apply to yarni date 28 tagi horaga ko aduga si official website te satlaga official website se saurakna ai direct link je piraki ko sida sangdine my official website se www.rrcb.gov.in railway ki direct website ne board ke se kano pire amarat pire asmir alawat pire kano po pire moise saurakna kun ani mari mga taruk tare nipan mapan tara trying to around 21 22 23 smai pire aduga khwaidigi nak any center da apply to we are Manipur di aude du nakna ba Guwahati gumba lai ip se apamba any state da apply to we are for example Guwahati de apply to ge hargana ai link su loi pirake state wise ki Guwahati ki link sida changbirani sida aduga Guwahati ki thola ani magi board se Guwahati ki board se thola ani
ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯦꯗꯣ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯅ ꯁꯤ ꯊꯣꯛꯂꯛꯏꯁꯦ in the active notice for employment notice ꯃꯈꯜ ꯃꯔꯤꯅꯦꯕ ꯃꯣꯏ ꯉꯁꯥꯏꯒꯤ ꯚꯦꯀꯦꯟꯁꯤ ꯂꯥꯛꯏꯗꯣ ꯃꯈꯜ ꯃꯔꯤꯗꯨꯗꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯃꯨꯛ ꯄꯣꯁ ꯂꯥꯛꯏꯗꯣꯀꯣ ꯑꯗꯨꯗꯒꯤ ꯁꯦꯂꯦꯛ ꯇꯧꯕ ꯌꯥꯔꯅꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯍꯤꯟꯗꯤꯗ ꯄꯥꯅꯤꯡꯉꯒꯅ ꯍꯤꯟꯗꯤꯗ ꯅꯝꯃꯣ ꯏꯪꯂꯤꯁꯇ ꯄꯥꯅꯤꯡꯉꯒ ꯏꯪꯂꯤꯁꯇ ꯅꯝꯃꯣ ꯏꯪꯂꯤꯁꯇ ꯅꯝꯃꯁꯤ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯥꯏ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ PDF ꯐꯥꯏꯜ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤ ꯊꯥꯔꯛꯑꯦ PDF ꯐꯥꯏꯜ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧ ꯍꯥꯏꯅ ꯁꯤꯗ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦ ꯑꯗꯣ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯃꯥꯏ ꯂꯤꯡꯛꯗꯨꯗ ꯆꯪꯉ ꯑꯗꯨꯝ ꯂꯣꯏꯅ ꯄꯤꯔꯝꯃꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯦꯅꯥꯎꯟꯁ ꯇꯧꯔꯕꯅꯦꯕ ꯃꯤ ꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯄꯥꯛ ꯐꯪꯗꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯑꯦ ꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯔꯦꯜꯋꯦ ꯀꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯣꯏ ꯊꯣꯛꯑꯦ ꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏꯒꯤ NTPC ꯅꯟ ꯇꯦꯛꯅꯤꯀꯦꯜ ꯄꯣꯄꯨꯂꯔ ꯀꯦꯇꯥꯒꯣꯔꯤꯁ ꯀꯥꯡꯕꯨꯒꯤ ꯖꯨꯅꯤꯌꯔ ꯀ꯭ꯂꯥꯔꯛ ꯇꯥꯏꯄꯤꯁ ꯂꯣꯏ ꯄꯤꯔꯦ ꯃꯈꯟ ꯃꯈꯟ ꯑꯗꯣ ꯚꯦꯀꯦꯟꯁꯤ ꯋꯥꯏꯁꯁꯨ ꯂꯣꯏꯅ ꯄꯤꯔꯦ ꯁꯤꯗꯀꯣ ꯑꯗꯨꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯝꯕꯔꯁꯨ ꯂꯣꯏꯅ ꯄꯤꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ ꯑꯗꯨꯒ ꯁꯤꯗ ꯄꯤꯔꯦ ꯇꯨ ꯑꯦꯛꯖꯥꯝ ꯒ꯭ꯔꯨꯞ ꯁꯤ ꯄꯤꯔꯦ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤꯁꯤ ꯀꯌꯥ ꯀꯌꯥ ꯂꯩꯒꯦꯁꯦ ꯂꯦꯚꯦꯜ 1 ꯄꯣꯁꯁꯤꯗꯅꯦ ꯂꯥꯛ ꯑꯃ ꯚꯦꯀꯦꯟꯁꯤ ꯄꯤꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯟ ꯇꯦꯛꯅꯤꯀꯦꯜ ꯄꯣꯄꯨꯂꯔ ꯀꯦꯇꯥꯒꯣꯔꯤꯁ ꯀꯣ NTPCꯅꯦ ꯄꯥꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯅꯦ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯑꯦꯟ ꯑꯥꯏꯁꯣꯂꯦꯇꯦꯠ ꯀꯦꯇꯥꯒꯣꯔꯤꯁ ꯀꯥꯡꯕꯨꯒꯤꯅ ꯃꯤ 50,000 ꯈꯛꯇꯅꯦ ꯚꯦꯀꯦꯟꯁꯤꯁꯦ ꯑꯗꯨꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯄꯅꯤꯡ ꯉꯁꯥꯏ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯁꯨ ꯁꯤꯗ ꯂꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯃꯨꯟꯅ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯀꯦꯇꯥꯒꯣꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯂꯤꯃꯤꯇꯦꯁꯟꯗꯣ ꯁꯤꯗꯁꯨ ꯄꯤꯔꯦ ꯁꯤꯗ ꯄꯤꯔꯦꯗꯣ ꯑꯦꯖ ꯑꯣꯟ 017/2019 ꯍꯥꯏꯔꯦ ꯑꯦꯛꯁ ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯕ ꯌꯥꯏ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯞꯄꯔ ꯑꯦꯛꯁ ꯔꯤꯂꯦꯛꯁꯦꯁꯟ ꯀꯣ ꯁꯣꯔꯤ ꯕ꯭ꯂꯔ ꯆꯠꯂꯦ ꯑꯗꯨꯗꯒꯤ LO ꯄꯦ ꯑꯦꯟ ꯑꯦꯂꯣꯋꯦꯟꯁ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯦ 7 CPC ꯄꯦ ꯃꯦꯇ꯭ꯔꯤꯛꯁꯅ 7 ꯄꯦ ꯀꯃꯤꯁꯟ ꯀꯣ educational qualification ꯁꯤꯗ ꯍꯥꯏꯔꯦ different educational qualification are prescribed for various posts ꯃꯥꯏ ꯄꯤꯔꯤ ꯄꯣꯁꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯄꯤꯔꯦꯕ ꯃꯣꯏꯁꯦ ꯂꯣꯏꯅ ꯌꯦꯡꯉꯣ ꯁꯤꯗ ꯌꯥꯔꯅꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯥꯡꯕꯨꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯃꯥꯏ ꯃꯣꯗ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯣ CBTꯅꯤ ꯃꯣꯏ ꯇꯧꯗꯣꯏꯁꯦ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯇꯦꯁꯇꯣ ꯑꯗꯨꯗꯩ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤꯁꯨ ꯁꯤꯗ ꯄꯤꯔꯦ ꯉꯁꯥꯏꯒꯤ 500 ꯀꯣ for other categories kangu for all candidate except the fee concession category mentioned below at serial number 2 out of this fee of rupees 500 and amount of rupees 400 shall be refunded duly deducting bank charge on appearing in first test CBT ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯦ ꯇꯧꯔꯤꯁꯦ 500 ꯄꯦ ꯇꯧꯔꯤꯁꯦ ꯑꯦꯛꯖꯥꯝ ꯊꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯕꯦꯡꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯐꯤ ꯀꯩꯀꯩ ꯂꯣꯏ ꯔꯤꯐꯟꯗꯦꯕꯜ ꯑꯦꯃꯥꯎꯟꯅꯦꯕ ꯃꯣꯏꯁꯦ ꯂꯨꯄꯥ 100ꯃꯨꯛ ꯍꯟꯗꯣꯔꯛꯇꯣꯏꯅꯦꯕꯀꯣ ꯍꯌꯦꯡ ꯅꯪꯅ ꯑꯦꯛꯖꯥꯝꯗꯣ ꯐꯝꯃꯒꯗꯤ ꯀꯩꯒꯨꯝꯕ ꯑꯦꯛꯖꯥꯝꯗꯣ ꯐꯝꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯔꯤꯐꯟ ꯇꯧꯔꯛꯑꯔꯣꯏ ꯑꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯟꯂꯥꯏꯟ ꯗꯦꯠꯁꯨ ꯂꯣꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯔꯤꯖꯅꯦꯜ ꯋꯦꯕꯁꯥꯏꯠꯁꯨ ꯁꯤꯗ ꯂꯣꯏ ꯄꯤꯔꯦ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯑꯩꯅ ꯂꯣꯏꯅ ꯀꯩꯅꯣꯗꯁꯨ ꯄꯤꯔꯛꯑꯒꯦꯀꯣ ꯁꯤꯒꯤ ꯂꯤꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯁꯤꯒꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯈꯟꯒꯤꯁꯨ ꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣ ꯄꯤꯔꯤꯁꯤ ꯁꯨꯝ ꯏꯔꯣꯏꯕ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒ ꯇꯧꯔꯤꯁꯦ ꯁꯒꯨꯝꯕꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯣꯔꯗꯔꯟ ꯔꯦꯜꯋꯦ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯅꯣꯔꯗꯔꯟ ꯔꯦꯜꯋꯦꯒꯤ ꯇꯣꯉꯥꯟꯅ ꯋꯦꯕꯁꯥꯏꯠ ꯄꯤꯁꯦ www.rrcncr.org.ꯗ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯃꯥꯏ ꯑꯦꯗꯤꯁꯅꯦꯜ ꯋꯦꯕꯁꯥꯏꯠ ꯑꯦꯗ꯭ꯔꯦꯁꯁꯨ ꯄꯤꯔꯦ ꯀꯣ ꯑꯗꯨꯒ ꯐꯣꯔꯝ ꯐꯤꯜ ꯑꯞꯁꯦ ꯀꯃꯥꯏꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯍꯥꯏꯕꯒꯤꯁꯨ ꯗꯦꯠ 28ꯇ ꯂꯤꯡꯛꯁꯦ ꯃꯣꯏ ꯂꯤꯡꯛꯁꯦ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯀꯥꯟꯗ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯒꯁꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯈꯪꯉꯒꯗꯤ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ and thank you so much guys bye for now bye bye